हंदक्ता कन्ना वायरल ओखलीबा मैतै मचा अनि मांखिबेगी matangda kanomta request tawjage adudi kanana fai haibagi expectation budi aigi nungsiraba kuki isil naw singsna faram gini haibagi expectation ni akoibu nungsibiduna aso apan yauduna release tawbiyo maramdi nang akoidi Christian masa ngaktani Christian oiba akoidi ngakpi haiba nungsiba 1000 haibasini ngase aina nganglibase aina request tawjribase maitegi favor da nate Meetei misangda request tawjaba nate ai isama nagani aduga aina ngangiba request se aina request tawjirbise naga gi tarak ki sunate ngase aina tawjirba request se Christian gi tarak ta request tawjirakpani aina khangdaba aina ngangbada soikiba mayam yarobasung nokaina soidana ngakpigani haibase aigi thajabani ibani buju amutangdi bawbilena Meetei masa moina koibu nasamani khalaga amutang kambiyu thawai bawbilena thamo singna hajari nasana simtang thamo singna bawbilena ai hajagi